July tarik kun 1973 Hong Kong numit asdani actor madi martial arts athoiba Bruce Lee masagi chahi kunthani thoikhak ngailingai taibang pal thadoki mahakna leikidabasi magi Enter the Dragon hainiba mabo ahanba Chinese Hollywood star amohen ki film sigi premiere kapkadaba numit taruk nita ngaisalak laba matamdani Hauzik laktoribo hangdi aduk masa phaba khengkheng lauba kauna thinabagi mahida kanana sumabu maithiba laksabang amloi khanankiba magi khutkaw khuthin namagi ayang babu nongthanga pangkhak ohin sai thakiba Bruce Lee kamdouna aduk nahaoina itha thajadana thawai mangkhribano haiba wahangsni Bruce Lee leitra haiba pausek tabaga misi sigamari leinana Bruce Lee gi mungna karigumba wa khar losinduna thamle amadi misi seida drug amadi kanagum binupi amsu senei haiba wa ama Hong Kong sinthuna sandoraki lamai kum sakte rakhi Bruce Lee tasingna karamna Sikhi habs khangna gudama 1973 gi kalian thamada Bruce Lee da kari thokya haibdo marik chumna khangmina se 1973 chahi sigi ahuba tangkai June July fawdi Bruce Lee magi nupi mni machani ga punna Hong Kong da leikhi madi Bruce Lee thabak ani da mathau chinki kari kari thabak nu chilide 1 Enter the Dragon hari film sei number loisinba 2 another film Game of Death hari film sei number house number thorangba film animak sigi producer Golden Harvest hari film company sigi founder Raymond Chow hari ni pasne Raymond amadi Bruce Lee yam luna chana dinajaba marup singne July tarik kun ayuk pung nipan makai taba swaida Bruce Lee yahoraki amadi mausagum mahag minit nipu mangarom sajal toki numit sigi magi sajal routine se maruin hakjang tingthoknaba karang setpa arumba khara thangatpa akin be ka gari amada makhongna otpa magi phunabi mong jitkundo practice tawwa amadi cardio hari bisings number 1 henki magi ayuki sajal si tawdaba yadaba mathau mo helagasu masa taptana chokthagdaba mongdari Bruce na ayukta sajal tawte ayuk pung tara makhai tarakpada Bruce Raymond Chow galoinana Game of Death script awraina bagdama Golden Harvest thunglaki Thabak hodringai talak amada Bruce has haini ganja dagi sungba drug ama umsinki saijinki karigi saijilibno maramdi Bruce Lee madu sinabana magi body puning changba ngamagi sakti wangkhat halidana mana thajajaki 1970s eteski matamda Hong Kong da ganja saibo umbasi masimbaral mathum laiba inakera khunbasing marakta paktap tongnaba dum chatnabi magum leramki numitning mamutung pung ama tarakpada magi angang ba Mercedes Benz to tongduna 67 Beacon Hill Road hariba lambista Bruce sumring thawtarakduna building amagi ani suba mathongi phamung kam da leiribi nupan pegi mari leina khrabi chahi 16 surabi Taiwanese actress Betty Ping pai hariba nupi sing manakta mahaglaki Bruce namadi Betty Raymond Chow gi khuthangna ki khangnakibani amani makhoni gi aron marisi Hong Kong da mi khangkhangnakide Betty na phunglakpa masani ibalarik amagi matungina Bruce hek yorpaga makhoini sex talk yamadi ganja degi sungbadrak tu ahen bakhara magasu saimina khidana phongdoi yachang puda makhoini George Legend bihari ba Bruce namagi another film Game of Death kidama guest star mani nekpa paungkiba Hollywood actor sikaloinana ningthira basara ma chamina naba Raymond Chow na barton torkiba suleri bani pung taruk taslakpuda Raymond Chow dinner adukdama makhoini lokhat plaki adubu tanjada Bruce na makokchi ngahak lere chache haraki taret makhai taslagle adubu phagalapgi mahuta kokchipdu henjille dan Bruce na haraki mastagi Betty na matamduda anaba khangda common oina dum chanaba aquajic pill haribida gulisi Bruce ta pijaki madu yosilaga Bruce phamung dang hang hippaga phagalak pring haiduna phamung chanki 7:45 salakudare Raymond Chow mana thawre loibana tangai fadana dinner adugdama makhoini thadokna charki Bruce amadi Betty ngak leraga soidana lak haiduna lehauki pung nipan minute tara mangadagina mapan makai phawgi manungda Raymond na Betty da restaurant adudagi telephone anirak torki noi karam kanda laktoina hangapani ahan matoroksta Betty na Bruce tumli dana khungki anirak subagi telephone toropatudana Bruce house tumli adubo hodokna tawragi dana khungki Betty tamna sangslukna Bruce ki manakta khu kuda kulaga phumthari konjal tablap anirak kaurami Bruce khumlakte lengjum nomduna konjal kalab amu kaurami Bruce handaksu khumakte mitkap thorakte Betty nungsa thi ben gali
Masa nom-nomduna hanna kawda tamalaktarabadadi beti. Restaurant layriba Raymondda call torakimadi Bruce hawdokpa tadre mitkap thorakhidredana hairakhi. Raymond tinthada gari yangna thauduna mulaki. Mahangna betigi ka yorkudadi Bruce phining thina thongda mompang mathakta sor honda tadun leiramki. Sibana halam lehaiba Raymond na line khangki. Matangsda Raymond amadi betigi mapukningda phawrunggadabadu bhamna sakatminase. Hong Kong da khwadi masak nairabni pa ama ichang chang lerammaga magi lona nungsinjabi nupigi phamung makta sire aduga misi siga sakhina supnai makhoini khak makhoini bo leibak miyamna thina ngangnarani press na makhoini bo badram sirani makhoini gi career soirani ain goiba khudongti soidana nanglani usli gi misi staida makhoini dum generani haibgi tilsi makhoigi mapukning da phoromba yabi goi thopasi changyam wange saknai ba magi misi tarai gande haibasi ikhang khangnara bawani Thorak payaba minok may sasakiba na Bruce Lee betigi apartment da sibo ragaso laing sangda natraga lambida laikan abangam da sibo ni haina makoy na soy na thoning gani lanbu langera lanbu laloy kera masang akthok na bato phomthok bane asum na toragadi Bruce ki mingchatasu akai bo oida bayai hai bhakan da gyorum basu yai masana sira khangla problem man na betigi personal physician Dr. Su ko honki Dr. Su thuna mo yoraki amadi angam bi thak da Bruce Lee hingan anaba hotna baya honarakhi Pilot Travada, Raymond Dr. Suda. Bruce Pumana Puribalang Sanduda, Puraga Picro, Asum Toragadi, Saki Masing Antagani, Natragli Sudan Wawa Long Patari, Masimatang Matin Pangbi Udana, Raymond Dr. Suda Hizaki. Bruce Betty Pamung the Sieve and Hivasi, Raymond Namadi Betty and Mugna, Sunga Kanganing Davani. Missy with the Jen of Hivasi, Kanasu Pamanate, Ramson Raymond Gwasi Tedulaga, Dr. Suna Sunda Kunki, Madudi Mima Wantare, Langs on the Pukat Pu Haiduna, Ambulance Makorasi. Aduga wawala wantanava anak panatava athapa laing sangmada pukadalase asumna khumki minute tarin maki matungda ambulance adu thunglakhi matamdu nimadang pung 10 makharam taslagle ambulance tu lakpa paramedic anizuna Bruce thengnabada mihul phangdrabani sor hondravani adu topam topa CPR tawduna oxygen haptuna Bruce Queen Elizabeth Hospital hariba betigi kadagi minute kun mangarum thawrag laiba thapla laing sangstede puklakhi pung 10 makai tarakudadi Hong Kong da telephone kudingmak banking da kikna duna Bruce Lee sire kamaina sino khangdaiba pausi ichawgum sandorakhi autopsy report asibak sang lenduni yengmagi falda Bruce Lee cerebral edema brain da pongkhatpadagi sibani dani rakhi pongkhatpagi maramna aquatic haijakiba betina pizaki vitaguli duna thuan ba allergic reaction amadagi oigani duna doctor singna phungtokhi Millicent kun mangaromna Hong Kong da pangthokpa funeral ceremony da saruyaki Numit humni matungda Bruce Lee loina bilendana mapuroi babu makoini na ahan mathengna kiba makoini gi nungsi fut kapkhat pham makoigi punsini samsam na harau te amna leja kiba Seattle harim pham stay da